ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯞꯅ ꯎꯔꯤꯕ ꯁꯪꯕꯥꯟꯅꯔꯕ ꯆꯤꯡ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯃꯥꯟꯅꯗꯕ ꯌꯨꯝ ꯀꯌꯥꯅ ꯄꯨꯜꯂꯕ ꯇꯨꯝꯊꯤꯟ ꯉꯥꯟꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩ꯫ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯆꯤꯡ ꯃꯆꯥꯗꯨꯒꯤ ꯅꯤꯡꯊꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯣꯏ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯝꯕꯤꯁꯤꯡꯅ ꯆꯤꯡꯃꯥꯏꯗꯨ ꯄꯤꯛ ꯊꯜꯂꯤ꯫ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥꯃꯨꯛꯁꯨ ꯌꯥꯎꯔꯤ꯫ ꯎꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯝꯒꯤ ꯎꯆꯦꯛ ꯃꯈꯜ ꯁꯨꯅ ꯃꯀꯣꯟ ꯁꯥꯏ꯫ ꯅꯤꯡꯊꯤꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝꯕꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡ ꯌꯥꯟꯕ ꯆꯤꯡꯂꯩꯕꯥꯛ ꯄꯦꯛꯊꯣꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯆꯤꯡꯗꯨꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯁꯛꯇꯝ ꯑꯁꯨꯝ ꯀꯥꯏꯁꯤꯜꯂꯛꯂꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕꯗ ꯂꯟ ꯊꯨꯝ ꯂꯩꯕꯗ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯆꯕ ꯃꯤꯁꯛꯅꯤ ꯆꯥꯎꯔꯦꯟ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯑꯀꯦ ꯑꯃꯧꯒꯤ ꯋꯥꯈꯜ ꯎꯕ ꯐꯪꯗꯦ꯫ ꯁꯦꯜ ꯐꯅ ꯄꯥꯏꯗꯨꯅꯁꯨ ꯃꯔꯟ ꯐꯅ ꯂꯩꯗꯨꯅꯁꯨ ꯆꯥꯎꯔꯦꯟ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯗꯦ꯫ ꯆꯥꯎꯔꯦꯟꯒꯤ ꯊꯨꯆꯠ ꯋꯥꯡꯆꯠꯅꯕ ꯃꯇꯧ, ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕꯒꯤ ꯃꯑꯣꯡ, ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥꯅ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯂꯣꯏꯅꯅꯤꯡꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯆꯥꯎꯔꯦꯟ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯁꯦꯟꯗꯣꯏ ꯆꯥꯎꯔꯦꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯋꯥꯈꯜ ꯆꯥꯎꯔꯦꯟꯗ ꯅꯣꯡꯃꯇ ꯄꯣꯛꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯄꯤꯊꯣꯛꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯒꯤ ꯍꯤꯡꯁꯥꯞ ꯇꯧꯕ, ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯑꯗꯨꯅ ꯂꯣꯏꯖꯔꯦ꯫ ꯅꯣꯡꯃꯇꯪ ꯁꯦꯟꯗꯣꯏ ꯂꯥꯛꯇꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯐꯤ ꯀꯥꯝꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯒꯤ ꯁꯦꯟ ꯊꯤꯍꯧꯗꯕꯗꯤ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯁꯦꯜ ꯃꯌꯥꯝꯗꯨꯒꯤ ꯍꯤꯡꯁꯥꯞ ꯇꯧꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯕꯤꯁꯛꯇ ꯏꯁꯤꯡꯂ ꯀꯔꯤꯅꯣ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈꯤ꯫ ꯏꯕꯦꯝꯕꯤꯁꯛ ꯄꯔꯞ ꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯍꯩ, ꯃꯃꯥꯡꯒꯤ ꯃꯨꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯗꯨꯅ ꯀꯔꯤ ꯍꯥꯏꯔꯦ? ꯑꯋꯥꯡꯒꯤ ꯇꯣꯝꯆꯧꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕ? ꯏꯆꯦ ꯇꯥꯊꯣꯠꯀꯤ ꯁꯦꯟꯗꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄꯅꯤꯍꯦ꯫ ꯃꯤꯁꯤꯡꯁꯤ ꯂꯧꯕꯨ ꯂꯧꯈ꯭ꯔꯕꯗꯤ ꯁꯤꯡꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯤꯡꯒꯗꯧꯕꯁꯤ ꯂꯨꯒꯗꯧꯔꯤꯗ"꯫ ꯆꯥꯎꯔꯦꯟ ꯃꯆꯥ 6 ꯄꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯟ ꯁꯝꯄꯇꯤ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯍꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯎꯖꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯁꯣꯟꯅ ꯅꯥꯔꯛꯂꯕꯗ ꯁꯦꯕꯥ ꯇꯧꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯇꯠꯇꯅ ꯋꯥꯔꯧꯖꯩ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯅꯤ ꯆꯥꯎꯔꯦꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯝꯕ ꯄꯤ.ꯌꯨ.ꯁꯤ. ꯇꯝꯂꯦ꯫ ꯂꯥꯡꯉꯝꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯂꯥꯡꯉꯝꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯈꯟꯈꯤꯕꯗꯨ, ꯊꯨꯡꯗ꯭ꯔꯤꯕ ꯑꯅꯤꯡꯕꯗꯨ ꯄꯥꯛ ꯍꯦꯛ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯣꯏꯔꯛꯏ꯫ ꯃꯄꯥ ꯆꯥꯎꯔꯦꯟꯗ ꯅꯣꯡꯃ ꯂꯥꯡꯉꯝꯕꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯃꯤꯔꯝꯗ ꯆꯠꯀꯦꯀꯣ"꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯆꯥꯎꯔꯦꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯏ꯫ ꯆꯥꯎꯔꯦꯟꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯏꯄꯥꯃꯆꯥ, ꯅꯪꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯇꯝꯍꯜꯂꯣꯏꯗꯕꯒꯦ? ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇ ꯏꯄꯥ ꯁꯨꯡꯌꯦꯠ ꯌꯦꯠꯂꯣꯏꯀꯣ꯫ ꯏꯄꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯊꯨꯝ ꯁꯝꯄꯇꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤꯅꯦ"꯫ ꯃꯄꯥ ꯆꯥꯎꯔꯦꯟꯅ ꯉꯥꯡ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯝꯕꯗꯤ ꯃꯄꯥ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ
ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯤ ꯂꯥꯡꯉꯝꯕ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯅ ꯃꯤꯔꯝꯗ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯊꯥꯈꯤꯕ ꯆꯥꯎꯔꯦꯟꯅ ꯈꯜꯂꯤ ꯃꯆꯥꯕꯨ ꯃꯤꯔꯝꯗ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯁꯥꯒ ꯆꯥꯟꯅꯖꯕ ꯏꯃꯧ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯡꯉꯝꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯥꯎꯔꯦꯟ ꯅꯥꯄꯟ ꯑꯗꯨꯝ ꯀꯥꯖꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯆꯪꯂꯨꯕ ꯌꯥꯗꯦ꯫ ꯆꯥꯎꯔꯦꯟꯅ ꯍꯪꯉꯤ ꯁꯦꯜꯒꯤꯔꯥ ꯁꯦꯟꯒꯤꯔꯥ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯅꯤꯡꯂꯨꯗꯦ꯫ ꯆꯥꯎꯔꯦꯟ ꯁꯦꯟ ꯐꯅ ꯄꯥꯏꯗꯨꯅꯁꯨ ꯃꯁꯥꯗ ꯂꯦꯝꯊꯣꯛꯆꯕ ꯁꯨꯡꯍꯩ ꯍꯩꯅꯖꯗꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯃꯒꯤꯁꯨ ꯍꯦꯛꯇ ꯎꯪꯈꯠꯅꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯎꯔꯦꯟꯒꯤ ꯃꯤꯋꯥ ꯍꯦꯛꯇ ꯉꯥꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯈꯠꯅꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯍꯩꯇꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯎꯔꯦꯟ ꯃꯁꯥ ꯅꯥꯟꯅ ꯒꯥꯔꯤ ꯏꯇꯤꯄꯥ ꯑꯉꯥꯡꯕꯗꯨ ꯊꯧꯔꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯅꯨꯡꯊꯤꯟ ꯄꯣꯕꯣꯛꯅꯤ꯫ ꯆꯥꯎꯔꯦꯟꯒ ꯍꯥꯟꯅ ꯈꯪꯅꯕ ꯃꯥꯜꯂꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯆꯥꯎꯔꯦꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯅꯍꯥꯗꯨꯕꯨ ꯎꯍꯧꯗꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯁꯦꯟꯅꯖꯗꯨꯅ ꯂꯩꯖꯩ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯔꯦꯟꯅ ꯃꯧ ꯅꯍꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯍꯦꯛꯇ ꯊꯣꯛꯈꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯧ ꯅꯍꯥꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯅ ꯃꯤ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯊꯣꯛꯂꯒ ꯄꯣꯠ ꯇꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯆꯥꯎꯔꯦꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯅꯗꯤ ꯀꯣꯏꯔꯝꯂꯅꯤꯕꯨ ꯃꯤꯅꯗꯤ ꯈꯪꯅꯗ꯭ꯔꯤꯀꯣ? ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯧ ꯅꯍꯥꯗꯨꯗ ꯄꯤꯁꯤꯟꯈꯤꯕ ꯁꯦꯜꯇꯅ ꯃꯁꯤꯡ ꯊꯤꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯧ ꯅꯍꯥꯗꯨꯒꯤ ꯊꯕꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯗꯧꯅ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯩ꯫ ꯃꯧ ꯅꯍꯥꯗꯨꯒꯤ ꯃꯔꯟ ꯀꯔꯤꯃꯇ ꯂꯩꯇꯦ꯫ ꯃꯧ ꯅꯍꯥꯗꯨꯒꯤ ꯃꯃꯤꯡꯅ ꯄꯤꯇꯨꯛꯂꯩ ꯀꯧꯏ꯫ ꯄꯤꯇꯨꯛꯂꯩ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯏ꯫ ꯃꯍꯥꯛ ꯊꯣꯏꯗꯣꯛꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯄꯤꯇꯨꯛꯂꯩꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯕ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ꯫ ꯄꯤꯇꯨꯛꯂꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯗꯨꯒ ꯄꯥꯟ ꯗꯨꯀꯥꯟꯗꯨꯒ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯂꯧ ꯁꯉꯝ 2ꯈꯛ ꯄꯤꯇꯨꯛꯂꯩꯒꯤ ꯂꯩꯖꯔꯝꯕꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯄꯤꯇꯨꯛꯂꯩ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ ꯇꯥꯈꯤ꯫ ꯍꯥꯏꯅꯩ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯂꯥꯛꯇꯨꯅ ꯄꯤꯇꯨꯛꯂꯩꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯥꯏꯍꯧꯔꯕꯗ ꯄꯤꯇꯨꯛꯂꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯁꯃꯥꯖꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯏꯑꯣꯟꯅꯔꯝꯂꯒ ꯆꯥꯎꯔꯦꯟꯒ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤ꯫ ꯄꯤꯇꯨꯛꯂꯩ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 3 ꯃꯤꯔꯝꯗ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯒꯤ ꯂꯝꯕꯤꯗ ꯃꯍꯩ ꯇꯝꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯇꯨꯛꯂꯩꯅ ꯆꯥꯎꯔꯦꯟꯗ ꯍꯥꯏꯔꯛꯏ ꯗꯥꯗꯥ ꯑꯩꯅꯦ ꯋꯥꯈꯜꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯄꯒꯨꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯗꯗꯤ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤꯕꯨ ꯆꯥꯎꯔꯦꯟꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯤ ꯍꯥꯏꯅꯤꯡꯕ ꯃꯤꯅ ꯍꯥꯏꯖꯔꯕꯁꯨ ꯆꯥꯎꯔꯦꯟ ꯑꯩꯅ ꯌꯥꯔꯤꯕꯁꯤꯗꯤ꯫ ꯄꯤꯇꯨꯛꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯗꯥꯗꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 3 ꯃꯤꯔꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯁꯦ ꯑꯉꯥꯡ ꯑꯇꯣꯟꯕꯤꯗꯨꯅ ꯂꯤꯁꯤꯡ 10 ꯃꯨꯛ ꯊꯥꯔꯛꯎ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯤꯕꯅꯤꯅꯦ ꯗꯥꯗꯥ꯫
ꯄꯥꯟ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯆꯥꯎꯔꯦꯟꯗꯨꯗ ꯋꯥ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯤꯇꯨꯛꯂꯒꯤ ꯌꯨꯝꯗ ꯆꯪꯃꯤꯟꯅꯈꯤ ꯆꯥꯎꯔꯦꯟꯒ ꯂꯣꯏꯅꯅ꯫ ꯆꯥꯎꯔꯦꯟ ꯄꯤꯇꯨꯛꯂꯩꯒꯤ ꯀꯥꯒꯤ ꯁꯣꯐꯥ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ, "ꯄꯤꯇꯨꯛꯂꯩꯗꯤ ꯍꯩ ꯃꯍꯤ ꯁꯦꯝꯂꯤ, ꯅꯈꯣꯏꯒ ꯊꯪꯅꯔꯤꯕ ꯌꯨꯝꯁꯦ ꯅꯈꯣꯏꯒ ꯅꯆꯤꯟ ꯅꯅꯥꯎ ꯑꯣꯏꯕ꯭ꯔꯥ? ꯑꯃꯒ ꯑꯃꯒ ꯆꯪꯅꯗꯕꯒꯤ ꯃꯑꯣꯡꯗ ꯄꯤꯡꯁꯤꯡ ꯈꯟꯅꯔꯤꯕꯁꯤꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯄꯤꯇꯨꯛꯂꯩ?" ꯄꯤꯇꯨꯛꯂꯩꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯃꯈꯣꯏꯅ ꯁꯥꯒꯩ ꯑꯃꯅꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ, ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯍꯧꯕꯅꯤ꯫ ꯀꯧꯅ ꯉꯥꯡꯅꯕꯕꯨꯗꯤ ꯇꯧꯏꯗ꯫ ꯆꯥꯎꯔꯦꯟꯅ, "ꯑꯣ, ꯑꯩꯗꯤ ꯅꯈꯣꯏꯒ ꯅꯆꯤꯟ ꯅꯅꯥꯎꯔꯥ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯄꯤꯇꯨꯛꯂꯩ, ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤ ꯃꯈꯣꯏꯅꯗꯤ ꯍꯪꯂꯛꯇ꯭ꯔꯣ?" ꯄꯤꯇꯨꯛꯂꯩꯅ, "ꯍꯪꯕꯒꯤ ꯋꯥꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ ꯍꯪꯉꯤꯕꯅꯤꯗ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯝꯅꯅꯕ ꯈꯨꯝꯈ꯭ꯔꯦ꯫ ꯑꯗꯨ ꯇꯥꯃꯣ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯥꯃꯣ ꯅꯠꯇꯅ꯫ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯇꯥꯃꯣ." ꯄꯤꯇꯨꯛꯂꯩꯅ ꯆꯥꯎꯔꯦꯟꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯄꯥꯛꯊꯔꯗꯨꯅ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯆꯥꯎꯔꯦꯟꯁꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯗꯨꯅ ꯍꯧꯒꯠꯍꯟꯗꯨꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦꯁꯦ ꯄꯤꯇꯨꯛꯂꯩ, ꯑꯩ ꯑꯗꯨꯝ ꯇꯣꯏꯅ ꯃꯔꯥꯛꯀꯦꯁꯦ꯫ ꯑꯗꯣ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯁꯦꯜ 10,000ꯃꯨꯛ ꯍꯥꯏꯕꯗꯣ, ꯁꯦ ꯃꯁꯤ ꯊꯥꯈ꯭ꯔꯣ, ꯁꯤꯗ ꯂꯩꯔꯦ." ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯅ ꯄꯤꯇꯨꯛꯂꯩꯒꯤ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟ ꯄꯨꯊꯣꯛꯇꯨꯅ ꯄꯤꯇꯨꯛꯂꯩꯗ ꯄꯤ꯫ ꯄꯤꯇꯨꯛꯂꯩ ꯁꯦꯜ ꯑꯗꯨ ꯁꯣꯐꯥꯗꯨꯗ ꯊꯝꯃꯤ꯫ ꯄꯤꯇꯨꯛꯂꯩ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯆꯥꯎꯔꯦꯟꯅ ꯂꯦꯞꯄꯒ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯂꯤ꯫ ꯄꯤꯇꯨꯛꯂꯩꯒ ꯆꯥꯎꯔꯦꯟꯒ ꯉꯥꯏꯍꯥꯛ ꯄꯤꯇꯨꯛꯂꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗꯅꯤ ꯐꯣꯟ ꯂꯥꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯥꯎꯔꯦꯟ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯂꯥꯛꯄꯗꯨ ꯌꯦꯡꯉꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯄꯤꯁꯛꯀꯤ ꯐꯣꯟ ꯑꯣꯏꯔꯝꯃꯤ꯫ "ꯐꯣꯟ ꯑꯣꯛꯏ" ꯆꯥꯎꯔꯦꯟꯅ ꯈꯨꯝꯃꯤ, "ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯤꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦꯀꯣ" ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟ ꯐꯣꯟ ꯊꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯇꯨꯛꯂꯩꯗ ꯍꯥꯏꯔꯛꯏ, "ꯄꯤꯇꯨꯛꯂꯩ ꯅꯨꯡꯁꯤꯕꯤ, ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦꯀꯣ." ꯄꯤꯇꯨꯛꯂꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯌꯥꯗꯨꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯉꯥꯡꯕꯗꯨ ꯊꯧꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯆꯥꯎꯔꯦꯟꯅ ꯀꯧꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯕꯤꯁꯛꯇ, "ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯀꯗꯥꯏꯗ ꯂꯩꯒꯦ?" ꯏꯕꯦꯝꯕꯤꯁꯛ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯔꯦꯟꯗ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯇꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯒꯦ? ꯐꯣꯟ ꯇꯧꯕ ꯀꯥꯁꯤꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯔꯤ ꯊꯕꯛꯅꯣ? ꯊꯕꯛ ꯌꯥꯝꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯗ." ꯆꯥꯎꯔꯦꯟꯅ, "ꯅꯨꯄꯤ, ꯅꯪꯅ ꯈꯪꯄꯣꯠ ꯅꯠꯇꯦ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ." ꯆꯥꯎꯔꯦꯟꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯝꯕꯤꯁꯛ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯕꯗꯤ ꯆꯥꯎꯔꯦꯟꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯏꯕꯦꯝꯕꯤꯁꯛꯅ ꯈꯪꯕꯅꯤꯅ ꯃꯥꯟꯅꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯆꯥꯎꯔꯦꯟ ꯑꯁꯇ꯭ꯔꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯛ ꯊꯥꯔꯗꯨꯅ ꯐꯝꯅ ꯐꯝꯅ ꯋꯥꯈꯜ ꯇꯧꯔꯛꯏ, "ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ?" ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯥꯒꯤ ꯍꯤꯟꯁꯥꯞ ꯕꯣꯏꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯟꯁꯥꯞ ꯇꯧꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯆꯥꯎꯔꯦꯟꯅ ꯄꯤꯇꯨꯛꯂꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯖꯤꯁꯤꯡ ꯑꯗꯨ ꯄꯤꯇꯨꯛꯂꯩꯅ ꯇꯨꯝꯕ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯁꯤꯟꯅꯩ꯫ ꯄꯤꯇꯨꯛꯂꯩꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯦꯟꯅ ꯄꯥꯛ ꯍꯦꯛ ꯍꯤꯛꯇꯣꯛꯆꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯇꯨꯛꯂꯩꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯩꯖꯩ꯫ ꯄꯤꯇꯨꯛꯂꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯔꯦꯟꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗꯧꯅ ꯂꯩꯊꯣꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯤ꯫ ꯄꯤꯇꯨꯛꯂꯩꯅ ꯆꯥꯎꯔꯦꯟꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ꯫ "ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯗꯨ ꯀꯦꯟꯁꯔ ꯅꯥꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯕ
Numit adudagi ngasisu wana hinjaribani tamo. Tamona aibu nunsibibase aigidamaktadi kayada laibak phakraba. Aduga tamo aidine chamna adumak hinjage. Tamodagi hena atopa chen paiba kaya kaya lakjarabasu ai miyeng karan chanjaroi ko. Pan dukan phamjai haiduna aina miyeng karan hek atopa lamlanda amada thamba thoklabadi tamogi nakhutmangna thangna thinduna aibu hatlo maduda ai isana yana dandigi chaina adu haraungna lojage tamo pituk lagi khuithumnarawa wari adu tahabadagi chaurengi thamoinungda nungsiba asum masum henkalakhi chaurena pituk lagi makokta nungsina makhutna nandhabiduna hena mapukningbu thogat piri chaurena wari idu tabadagi magidamak thawai phawba kathoklage khanki pituk aina piu hai makai chaurena leijariba lan thum makai pisinba lepti matam khra haukrabagi tungda chaurengi imung manung onthokpa phiyum amada leiri chaurengi leijariba lan thum mayam ama pan dukan phambi masak matau fajabi pituk lagi sarau langda thuduna khanguduna mangki chaurengi nupi bembisak sapu yagingi lanphamda hajira suri adudagi phanglakpa selduna imung manung thaibani ingna chikna palamba chaurengi imung ngasidi nimit khudingi khanaduna talai mapanda engineer tamnaba thakiba masabu asawa mi ama oirani haina chauthok charamba napan karamba khuding chaurengi mafumda aremba takhi chauren khangan uhandana lona ibem pichakna masanupi ahalda ningamdaba maisak kayaga loina chithi ama ihalli mapanda engineer tamhaliba masanupa langambada chithi ama thaki langambadi asomda engineer tamba loiragadaba tha ahumukta ngairabani mama ibem bisakna tharakliba chithi adu macha langambagi mafamda tuna phangi chithi adu hek phangbaga langambagna parubada mapa chaurena asumaina torongani haibadi langamba thajabagi wangmada lei adubu mama ibem bisakna tharakliba chithi adugi makha ponna thajaruduba kaya lamang bagi mafamda pungamdraba pulum ama thongkatpagum tauri haujik langanba awaba wakhalna pumbungnari mama ibem bisakna irakliba chithi adu hankiba oina mahogsagum chen tharau haiki ikui kuidana amatta pokjaba machanupa langanbagi chithi phangi chaurena chithidu machanupi yaimada pahalli ibem bisaksu yumdugi akoibada thabak surambadagi amatta pokjaba machanupa langambagi chithi phangi tabada machanupi yaimana chithi pariba adugi manakta phami machanupi yaimana chithi adu paba loiraduna chithi adugi waron punamak tammi imana nimba kaina irakliba chithiduda aihaksu thajadaba kaya ama kudaktuda thajarai pabana taliba sel thum lan sambati mayam asi aigidamaktani haibadai ngasidi pandukan phambi mauna amagi saru langda thukraba o onthokna ningam khide dako paba aroiba oina imagi nafamda haijari aihak tholakadaba tha humuta ngairabani aduna aina leiriba hostel dogi barasu ithoknaba lupa lising 10 muta thabirao ima paba imabusu isona soidana chanbiba oresunu hainingba kayani adubu matang aduda chithigi waron adu masanupi yaibana wado hairamlaga lusilli mama macha lupa lising 10 adugi khalubada ibim sak leimaida haithakiba khangoude chaurengi imung manung ado awat padana kujing oirai awat padana thallaba imung manungi phibong khallubaga mapanda engineer tamba thakiba machabu hanna yengba ngaroktrabada chauren
ꯄꯨꯟꯁꯤꯕꯨ ꯇꯠꯇꯅ ꯅꯤꯡꯗꯥ ꯇꯧꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯤ ꯂꯥꯡꯉꯟꯕ ꯃꯤꯔꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯦꯟꯁꯨ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯄꯤꯇꯨꯛꯂꯩꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯂꯥꯡꯉꯟꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯄꯤꯁꯛꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯟꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ. ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯅꯅꯤ꯫ ꯕꯦꯒꯀꯥꯗꯨ ꯏꯃꯥꯗ ꯄꯤꯔꯛꯎꯁꯦ꯫ ꯆꯪꯉꯣ ꯆꯪꯉꯣ, ꯅꯥꯐꯤ ꯅꯔꯣꯟ ꯀꯥꯗꯨ ꯏꯃꯨꯡꯗ ꯍꯣꯡꯗꯣꯛꯂꯨꯔꯣ." ꯂꯥꯡꯉꯟꯕ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯥꯡꯉꯟꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯁꯪꯒ ꯀꯌꯥ ꯇꯤꯟꯅꯔꯛꯏ꯫ ꯃꯅꯝ ꯇꯥꯕ ꯐꯥꯎꯕ ꯍꯩꯅꯔꯝꯗꯕ ꯌꯨ ꯉꯁꯤꯗꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯉꯧꯔꯣꯛ ꯉꯧꯔꯝꯕ ꯂꯥꯡꯉꯟꯕꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯂꯥꯍꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯅꯅꯕ ꯍꯣꯠꯅꯕꯗꯅ ꯃꯊꯧ ꯑꯃ ꯑꯣꯏꯔꯛꯏ꯫ ꯌꯨꯊꯛ ꯁꯦꯜ ꯂꯩꯇ꯭ꯔꯕꯗ ꯂꯥꯡꯉꯟꯕ ꯌꯨꯝꯗꯨꯗꯒꯤ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯃꯥꯜ ꯆꯥꯡ ꯀꯌꯥ ꯌꯣꯜꯂꯒ ꯌꯨꯊꯛ ꯆꯦꯟ ꯑꯣꯏꯅꯩ꯫ ꯂꯥꯡꯉꯟꯕ ꯅꯣꯡꯃꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯑꯃꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯏ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯟ ꯂꯝꯐꯩ ꯆꯠꯂꯨꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯛꯅꯤꯡꯗ ꯃꯊꯟꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯟꯕꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯟꯕꯒꯤ ꯃꯃꯥꯡꯃꯛꯇ ꯃꯄꯥ ꯆꯥꯎꯔꯦꯟꯅ ꯋꯥꯁꯛꯂꯤ, "ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ, ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ꯫